Ngarang Ahing Emung Amadagi Gari ahum Punna Hurankhre pawasi ngasi nung tilfong kiba kanglay paki mayra pause dagi lakwat sa vaneng. Ngarang Ahing nong suba madi may mut pagi kudong sa balaw na Imphal East ki Porompat Police Station gi manungsan ba. Kuray soy bam laykay wangkay kunaw Citizen Club manakta layba. Santi Ras abung ras kaw bamiyoy asigi yumdagi sakang da bamiyoy sing na gari ahum Punna Hurankhre ayring. Sakang da basing na Hurankhre ba gari ahum adude Alto LX MN01K 8693 two-wheeler TBS registration number MN06HH0561 amadi Activa 6Z registration number MN01AJ8983 ning imung manunggi miyoy sing na phongdorok pagi matungin ade ngarang imung adugi main gate londo na thamlamba nei adubu sakhang da basing aduna main gate ki thong adu namdu na hangdok laba matungda gari sing asi huran khiba nei gari ahum asida natana atopa gari khara amasulai adubu gari ahum asi khallaga huran khiba nei may laktabana maram oibana CCTV ki footage sing su phangba ngamdre kanagumbi sing na gari sing asi thengnabi dabade telephone number 7005613922 amade 7005125156 da pau pibirang na basu khangalak le